Lakliba October ki taruk nongmaijing numit kumja lising aniga kungambani hariba numit asigi ayuki pung taramathoi taba matamda Iboyaima Sumang Lila Shanglen Palace compound da Leibak Meeyam Hupna Phaminaduna wa tanagadaba People Convention Ama Pangthokchagadouri hariba People Convention asida Haukiba kumja lisingani taraga humdoidagi Union government na mitay bu ST list chananabagi thong launa hangduna recommendation ama kanma recommendation ethnography report amadi latest socio-economic survey report ama recommend togduna tharu haiduna thong hanglaba fawda ngasi fawda lenga gasina madugi recommendation thabidaduna lagli Masina maram warga mitai gi tungda lakada punchirol da hamchat hampoinaba baham taraba amam balambi ngakta oina udun lady. Masina maram warga Indian Constitution gi Article 342(1) dagi manung channa yellow fruit ama oiriba mitai bu scheduled tribe lista chanbangam da dunan lady. Manipur government mitai bu kayam kuina namthaduna tambiki gedori. Ngasidi wang ase wang moina Meeyam martang narli tungam tapung siba aikogi furupusibu kaningba pumna maksingna aikogi amat ngairba Meeyam phama moina leiba Indian Constitution gi Article 342(1) gi manung channa leifam thokpa scheduled tribe list mitai bu soidina chandaba taragadi mitai gi tungi punsirol amat leiraroi haibase mipum khudimuna khangnarba wapum ngakta oiri Maramaduna lekai de lebiriba club sing maira paibi singna Meeyam gi oiba mipam macha sing pangthok pidana warep lobiu adugma warep singado Meeyam gi apunba public convention sida submit tobiu loinana mipum tingna haiba convention sida saruk yabiu haiduna scheduled tribe demand committee gi maikei degi irei sha pumna ki mapamda nolokjari